ꯏꯔꯥꯗꯤꯀꯦꯠ ꯇꯧꯁꯤꯒꯦ ꯃꯥꯏ ꯃꯗꯨ ꯐꯪ ꯃꯥꯏꯒꯤ ꯇꯣꯛꯆꯒ ꯁꯤꯒꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯅꯥꯔꯀꯣꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣꯅ ꯃꯁꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯍꯥꯏꯔꯞꯇꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯃꯥꯏ ꯈꯔ ꯄꯥꯛꯑꯦ ꯃꯁꯤꯗꯒꯤ ꯗꯦꯠ 12ꯇꯒꯤ ꯍꯧꯔꯒ ꯗꯦꯠ 26 ꯐꯥꯎ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯆꯠꯊꯈꯤꯒꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯌꯥꯕ ꯄꯤꯈ꯭ꯔꯦ ꯉꯁꯤꯁꯤꯅ ꯑꯩꯈꯣꯏ ꯗꯦꯠ 25ꯅꯤ ꯍꯌꯦꯡꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 12ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯉꯝꯃꯤꯃꯈꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯔꯒ ꯗ꯭ꯔꯒꯁꯤ ꯁꯤꯖꯤꯟꯅꯒꯅꯨ ꯁꯦ ꯅꯣ ꯇꯨ ꯗ꯭ꯔꯒꯁ and say yes to life haibagi pandam siga team siga maruina makoi da koi awareness program koi pibana ida angang sing munna tai makoi yamna koi ki puning sang na tai aduga masi moina su tasing na haibda si koi manipur dagi masi phatre masi mahan grasi haibagi wapon se makoi da su react to bi si harigi grasi thank you pangthok na bagum observance of International Day Against Drug Abuse and Illicit Trafficking gi thakai ama chubna pangthorak kadaba thoramgi saruk ama oina the evidence is clear invest in prevention haibe hiramda awareness program ama NSS unit Internal Quality Assurance Cell Women's Cell Thambalmari College oinam amadi Narcotics Control Bureau Imphal Zonal Unit Ministry of Home Affairs Government of India ga khusamnana Thambalmari College oinamda ngasi pangthokre Tharam aduda Thambalmari College oinamgi Department of Mathematics ki head 𝗬𝗡𝗃𝗠 Narcotics Control Bureau Imphal ki Professor 𝗬𝗏𝗏 Sharma Thambalmari College oinamgi Principal Professor 𝗬𝗏 Mohanna athoiba michunglen amadi wangangloi sing oina sarukyakhi Professor 𝗬𝗏 na phongdokhibada Manipur da hauzik yamna kanna chanarakliba drug and narcotics ki issue Haurakliba naha singbu drugs amadi narcotics tagi lapna leinaba pandamda thasti ki taranithoi dage kuntaruk phauba thakai ama chupna tharam asi Manipur gi tongan mafam singda pangthokpani masini school college kaya gi mahairoi singda drug tagi lapna leinaba no to drug yes to life haibasi ningtina khana neinaduna drug ki matangda mamutta na khangba mathau tai haina tharam asi pangthokpani haikhi Kamai toro masi koi thing sige masi kamai toro ko eradicate to sige mai madu phang mai di tok chaga sige habi pandam narcotic control bureau masi sanctuary ko contact si ado masi koi hairapti koi masi koi na yengbada mai free pae masi dagi date 12 tagi auraga date 26 fau program si ko chathagi gani ado manipur da leiba amati koi school college myan sinda koi awareness pbi ya pigre ngasi sina koi date 25 ni ai na loye koi ado hairiba numit 12 manusida ngami magai koi manipur gi school amadi college gi satra satri ko yang sing se masi koi awareness piraga drugs sizinaganu say no to drugs and say yes to life haibagi pandam siga team siga maruina makoi da koi awareness program koi pibana ida angang sing munna tai makoi yamna koi gi puning sang na tai aduga masi moina su tasing haibda si koi manipur dagi masi phatre masi mahan grasi haibagi wapon se makoi da su react to bi si harigi grasi thank you